Nagagi peace process khumang yangshinaba Manipur amasung Nagaland gi delegates singna Amit Shah ga Unnakhre. Manipura hojik tholiba irang asigi warushin puraknaba amadi hojik government of India amasung NSCN IM ani ki marakta chathanariba santi ki wari asigi warushin ama puraknaba gi damak Nagaland gi chief minister nephew Rio na Luchingba Nagaland amasung Manipur gi Naga Luchingba singe delegate amana Union Home Minister Amit Shah ga unaduna wari sanakhre haide. Thajaba yaba pau amagi matung ina Nagaland ki CM nephew Rio na Luchingba state ani ki Naga delegate singna Amit Shah ga unaduna wari sanakiba adu yamna positive amasung mapung faba mifam ama oiki haide. Mifam aduda maru oina matam kuina dagi chatharakhiba Naga political issue yauna Manipur da hojik kangluk ki irang na maram oiraga tangdu leita dabagi fibam ama leiriba asigi chap chaba warishin ama puraknaba yamna kumna khanaki haide. Union Home Minister Amit Shah ga unakhiba aduda Nagaland ki Chief Minister Deputy Chief Minister TR Jeliang amasung Y Peton Manipur ki Deputy Chief Minister Losi Dikho amasung Naga People's Front NPF ki senior leader amasung Manipur ki Tamai AC ki MLA Awangbau Nyumai Sau Yakhe Mifam aduda Naga peace process amasung Naga Taba state singi boundary Naga ki khunja singna thengnariba khudongchadaba sing amade hojik oiriba security matang dasu kupna khanaki haide. Union Home Minister Amit Shah ga unaba aduda NSCN IM amasung Government of India aniki marakta warishin ama puraknaba kumja isingani taraga mangada khudek pinakiba framework agreement adugi matangda mapung oibani haide. Adum oinamak India lenga ka kukilal hoba singa chathanariba suspension of operation su ase makhatana chathadanaba tungan Nagagi loop singna thamlatliba adu pukhatuna khanaki haide. Sugi khudong chaba lauraga kuki militant singna phone kulai paiduna Naga khunja singda otnaiba phaba punba mi hatba amate khul kaya mai thabagi thabak sing athingba yaudana jathaduna lakni hainasu Naga ge delegate singna Home Minister Amit Shah da paudongki haide.